mayam puno mo pui kono no kron jari mayam ai ngasi gi video se kari video no have se ko mayam ko mamang da tha ama ni gi mamang da khoi gi gokul ma di sonia gi maram da mayam na wai chaina gi video hadi gokul ga sonia ga khanare chaina re gokul na sonia bu phata thi na pu khore khot khare caption da ining ba mawong irak pa se ko mi gi kano da mi gi punsi da ko jamna hadi kano ha wathok chaw gi kano tare ba ko wari tare ba ko amna wathok chaw gi type da wari se tare ba ko mem ko ado karamba matai manawong gi marak ta khana da ba chaina da ba yauge mi gi matai manaw khana raga mi gi matai manaw khana ri chaina ri phuna re haidana haidi kalim na ba gi type da kano to biri do comment biri do kari na ba na khoi ni bu hanjen na rabo anti nupi e khoi se nupi e khoi gi mapok se ko yamna nushi graba yani ko ado ngasi nupi amada nupa amna haidi tathi ta oine to base khoi di ka ya yaning de adu su madakta mi gi matai manaw khana bada ngang da bagi hak right khoi de leite ko khoi de pi de ba kana gumbam na su ko mi gi matai manaw ni nga khana re chaine phana su thina khana sanu phana su thina chaina sanu ba ko mi gi di matai manaw ni amata oi gi doi me ba ko me ko saunari ngai gi khanari ngai chainari gi ngahak tu di ngangning ba pangang ngang dori ni sau gra ga ko mi oi ba ha ba se sau ra ga ko koi ngangani ngangoi khang da bane ba aduna aina haining badi mi oi ba koi se saura ba kan da khana chaina pa matam da kari ngangani kari ngangoi kari chaini kari chairoi khang da bane ba myam ko aina haining chi chi ga ta ne ba ko adu makha ta ba se ina haining ba se karamba imung manung da matai manaw am nei mina ba da matai manaw khana da ba imung yauge ba chahi manga tara khana dre su ko am khak tang oi shu madugi magi matai manaw do khana do ri me ba wahai amata gi na tana wahai ama ani ta gi su khana ba le ye ba ko myam ko sob somai daily khana ba na ta ba ko su kan khana de hai ba mi do no mata ora su khana do ri mi ma khoi ni sauna do ri mi paina do ri me ba ko adugai ro sigai siga mi famous oiriba film actors gokul amade sonia bu khanare chainare haidena mayamna ining ba mong da video dugi mathakta photo dugi mathakta caption du da ining ba mong da iba asigom ba se wa ikhang khang da ining ba mong da iba se ma se khoina jamna khangjin hejen bagi type ta tare ba ko na khoi khoi sine ko isagi views kharagi id views karagi damakta caption do ining mong da wahai asoiba ama khakti puthoga wahai da iba yaroye ba masi migi ije ta sokane ba aduga nupi e khoi se nupi e khoi mapok se yamna nushi graba mapok ni haiba se nupi obi khuding mang na khangada bane nupa obi shin su khangbi yu nupi e khoi se ton ba su toli ko nupi e khoi se usit ta ba su yauri ko aduna nupi nga ta pokpa imung de ne ko lamlan ba singna kairoi likai khangde ama khangde ko mamit yeng phataba mina ne jam sathina yeng salle ba ko aduna nupi nga ta pokpa imung da nupi nga ta pan ba imung da ne ko kithuk kirum tong na pali hai ba se khango ba noi shwa nupi e ko shu thona hai do leiri bani ba thona lei ba ko shu ko thona lei ta ba na ti ba ko adu bu shoklak pa matam da ne thamoi nung da so i ba ko shu ko hoi nupa na kappa matam da nupa na thawai nungai traga kappa matam da mamitai mapita na kapte du or ga su mamitai mapita na kappa nupa su lei ba ko da nupi e khoi na mittagi pi taraga kapi bado kari gina makol thok tana kapangam da ba makol thoka kapi ba milu dagi pirang sintharaga kapi bado kari gina akhoi ni mittai pi ta hali bado mase ka shungi na ti ba akhoi gi thamoi da nungai ta ba achak pa mai mayam am lei bado du mayam do akhoi ta ki ba pi du ga jaw khra bane ba ko pi da ta halaga ne ko awa bu do nungai ta to ko on bane ba akhoi se nupi akhoi se ko ton ba shu toli ko da nupi ne ngam da ba thabak su leite ko nupa na su ba thabak ta su nupi khoi na su hai da ne leite ngam bu ngam di loi pun su ba jai ado si hai re hai du na su nupa na phri lo tho chali nupi noi di ngam gadra hai ba wa hai do hai ra kana ai na ngangi ba se thabak inkhang gi maram da ne ngangi phiron charon gi maram da na te ko aduna ngang bada haidi kochi ko ta ko laga wa ngang bada to bira kano kamen khara pininge haidana kamen thaninge kamen pininge haidana khara marak satlaga wa ngang bado to bira kano ba yam lim de ba awai akhum to jaba soi pam jade awai khum to raki do doino ai gi puk thandoi na te ko ai gi paisa ta doina te ba awai khum to naraga ko aduna video ma phangya haidana awai khum to naraga video ma content ma oi haidana ina ai gi awai khum to raga content cham doina te
ꯑꯗꯣ ꯑꯩꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯁꯦꯡꯕ ꯈꯛꯇꯣ ꯑꯩꯒꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩ ꯉꯥꯡꯖꯕꯅꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯣꯠꯅꯤꯀꯣ ꯁꯤꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯆꯨꯝꯕ ꯂꯥꯟꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯣꯠꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨꯀꯣ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅ ꯑꯩꯅ ꯈꯜꯂꯤꯀꯣ ꯅꯈꯣꯏ ꯃꯌꯥꯝꯒ ꯉꯁꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯂꯅꯤꯀꯣ ꯑꯩꯅꯉꯁꯤ ꯑꯁꯤ ꯌꯧꯕ ꯉꯝꯃꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯅꯦꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯗꯨꯅ ꯁꯤꯌꯥꯔ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤꯅꯤꯀꯣ ꯑꯩꯁꯦꯉꯁꯤ ꯃꯌꯥꯝꯅ ꯁꯛꯈꯪꯕ ꯍꯥꯏꯕꯁꯦ ꯑꯣꯏꯖꯔꯤꯕꯁꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯈꯪꯗꯦ ꯐꯣꯇꯣ ꯈꯪꯗꯦ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗꯀꯣ ꯀꯦꯞꯁꯟꯗ ꯑꯣꯏꯗꯕ ꯄꯥꯔꯣꯏꯗꯕ ꯀꯦꯞꯁꯟ ꯏꯔꯒ ꯊꯥꯡꯒꯠꯄꯤꯕꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯔꯤꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯃꯨꯛ ꯃꯤꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯄꯨꯂꯞ ꯑꯣꯏꯒꯔꯦꯀꯣ ꯄꯨꯂꯞ ꯑꯣꯏꯒꯔꯦꯕꯀꯣ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯁꯤꯁꯦ ꯑꯃꯨꯛ ꯁꯤꯒ ꯊꯣꯛꯍꯟꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯁꯦ ꯑꯃꯨꯛ ꯅꯍꯥꯟ ꯊꯥꯡꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝꯀꯣ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯑꯗꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯏꯋꯥ ꯐꯠꯇꯦ ꯍꯥꯏꯗꯅ ꯐꯠ ꯂꯥꯎꯅ ꯌꯨꯝꯗ ꯍꯟꯕ ꯌꯥꯗꯦꯀꯣ ꯐꯠ ꯂꯥꯎꯅ ꯏꯆꯥ ꯏꯋꯥ ꯈꯥꯏꯅꯕ ꯌꯥꯗꯦꯕꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦꯀꯣ ꯅꯨꯄꯥ ꯐꯠꯇꯦ ꯅꯨꯄꯥ ꯑꯣꯛꯇꯦ ꯍꯥꯏꯗꯅ ꯈꯥꯏꯅꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯉꯦ ꯏꯄꯥꯝꯗ ꯍꯟꯅꯤꯡꯉꯦꯅ ꯍꯟꯕ ꯌꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯏꯀꯣ ꯑꯗꯨꯅ ꯏꯃꯥ ꯏꯄꯥꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯀꯣ ꯆꯥꯎꯔꯛꯑꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯛꯄ ꯃꯇꯝꯗꯅꯦꯀꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯅꯤꯀꯣ ꯏꯕꯦꯝꯃ ꯅꯈꯣꯡ ꯀꯥꯟꯊꯣꯛꯄ ꯃꯇꯝꯗ ꯃꯨꯟꯅ ꯌꯦꯡꯉ ꯀꯥꯟꯊꯣꯛꯎ ꯀꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯤꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯒꯁꯨ ꯏꯁꯥꯒꯤ ꯂꯥꯏꯕꯛꯁꯤꯗ ꯏꯋꯥ ꯐꯠꯇꯕ ꯐꯪꯉꯨ ꯍꯥꯏꯅ ꯇꯝꯃꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯐꯪꯕ ꯇꯥꯔꯦꯀꯣ ꯐꯪꯉꯦꯀꯣ ꯑꯗꯨꯅ ꯏꯋꯥ ꯐꯠꯇꯦ ꯍꯥꯏꯔꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯒ ꯐꯠ ꯂꯥꯎꯅ ꯆꯠꯄ ꯌꯥꯗꯦ ꯏꯆꯥꯗꯣ ꯏꯆꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯒꯗꯕꯅꯤ ꯏꯆꯥꯒꯤ ꯂꯥꯏꯐꯇꯣ ꯏꯆꯥꯁꯤꯡꯗꯨꯒ ꯇꯦꯟꯁꯟ ꯄꯤꯅꯤꯡꯗꯦꯕꯀꯣ ꯏꯆꯥꯁꯤꯡꯗꯣ ꯄꯤꯛꯏꯕꯅꯤꯅ ꯆꯍꯤ ꯃꯇꯥꯡꯗꯣ ꯆꯍꯤ 5-10 ꯐꯥꯔꯤꯕ ꯏꯆꯥ ꯉꯥꯛꯇꯅꯤꯅ ꯏꯆꯥꯁꯤꯡꯗꯨꯒ ꯇꯦꯟꯁꯟ ꯄꯤꯅꯤꯡꯗꯦ ꯏꯆꯥꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝꯗ ꯊꯥꯡꯒꯠꯅꯤꯡꯗꯦꯕ ꯃꯔꯝꯗꯤ ꯄꯤꯛꯂꯤꯕ ꯆꯍꯤ 5-10 ꯁꯨꯔꯤꯕ ꯏꯆꯥꯁꯤꯡꯅ ꯑꯗꯨꯅ ꯃꯃꯥ ꯑꯩꯈꯣꯏꯁꯤꯅ ꯈꯜꯂꯤꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯕꯛ ꯊꯤꯅ ꯀꯣ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯍꯧꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩꯍꯧꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯍꯤꯡꯍꯧꯅꯤ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯅꯦꯀꯣ ꯇꯠꯇꯅ ꯍꯪꯉꯦꯕ ꯀꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯐꯕ ꯇꯥꯔꯗꯤ ꯀꯣ ꯏꯆꯥꯁꯤꯡꯗꯣ ꯂꯩꯍꯧꯔꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯃꯥꯁꯤꯡꯁꯤꯅ ꯃꯆꯥ ꯄꯤꯛꯂꯤꯕ ꯃꯆꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯍꯥꯏꯗꯤ ꯁꯤꯟꯅꯈꯤꯕ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯃꯥꯒꯤ ꯃꯆꯥꯗꯨꯒꯤ ꯈꯜꯂꯒ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯔꯨꯔꯒꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯐꯪꯉꯤ ꯂꯥꯏꯕꯛ ꯐꯠꯇ꯭ꯔꯒꯅ ꯃꯃꯥ ꯐꯠꯇꯕꯤ ꯐꯪꯉꯤ ꯃꯃꯥ ꯐꯠꯇꯕꯤꯗꯣ ꯐꯪꯉꯨꯔꯒꯅ ꯏꯆꯥꯁꯤꯡꯕꯨ ꯂꯩꯕꯗ ꯋꯥꯕ ꯑꯁꯤꯅꯤꯀꯣ ꯃꯃꯥ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯦꯀꯣ ꯏꯆꯥꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯒꯗꯤ ꯏꯆꯥꯁꯤꯡꯁꯦ ꯋꯥꯍꯧ ꯇꯥꯔꯦ ꯏꯆꯥꯁꯤꯡꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯔꯤꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯇꯠꯇꯅ ꯍꯪꯉꯕ ꯋꯥꯍꯪꯅꯦꯕ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯃꯆꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯃꯥꯁꯤꯡꯁꯨꯀꯣ ꯃꯆꯥꯕꯨ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯤꯕ ꯃꯆꯥꯅ ꯃꯥꯒꯤ ꯃꯅꯤꯅꯤ ꯃꯆꯥꯅ ꯃꯥꯒꯤ ꯄꯨꯝꯅꯃꯛꯅꯦꯅ ꯈꯜꯂꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅꯀꯣ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯐꯠꯂꯁꯨ ꯐꯠꯇꯁꯅꯨ ꯃꯆꯥ ꯊꯥꯗꯣꯛꯑꯒ ꯃꯆꯥꯒꯤ ꯈꯜꯂꯒ ꯃꯋꯥ ꯈꯥꯏꯅꯔꯣꯏꯕ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯂꯣꯏꯕꯀꯣ ꯑꯗꯨꯅ ꯃꯆꯥ ꯃꯋꯥ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯆꯤꯟꯕꯥꯟ ꯊꯣꯡꯗꯒꯤꯗꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯏꯆꯥꯅꯤ ꯂꯨꯅꯤ ꯗꯥꯅꯤ ꯍꯥꯏꯔꯒ ꯊꯃꯣꯏꯗꯗꯤ ꯃꯆꯥꯕꯨ ꯂꯥꯠꯇꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯆꯥꯕꯨ ꯃꯆꯥꯅꯦꯅ ꯈꯟꯗꯕ ꯅꯨꯄꯤꯁꯤꯡꯗꯨꯅꯀꯣ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯐꯠꯇꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯤ ꯁꯤꯅꯤ ꯍꯥꯏꯗꯅ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯑꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯃꯆꯥ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯒꯀꯣ ꯃꯆꯥꯁꯤꯡꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯉꯝꯃꯤꯕ ꯃꯆꯥ ꯊꯥꯗꯣꯛꯑꯝꯃꯒ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯃꯤꯕ ꯃꯃꯥꯁꯤꯡꯁꯦ ꯌꯥꯝ ꯂꯥꯏꯅ ꯇꯨꯀꯠꯆꯩꯌꯦꯕꯀꯣ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦꯕ ꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯑꯩꯗꯤꯅꯦ ꯊꯩꯅꯅ ꯆꯠꯄꯗꯐꯥꯎ ꯍꯪꯒꯣꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯗꯤꯅꯦꯀꯣ ꯉꯁꯤꯅꯦꯀꯣ ꯏꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯅ ꯍꯤꯡꯉꯤꯕꯅꯤꯀꯣ ꯏꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯅꯅꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯕꯨ ꯊꯥꯗꯣꯛꯇꯅ ꯆꯠꯀꯦ ꯍꯥꯏꯁꯨ ꯈꯟꯗꯦꯕ ꯃꯌꯥꯝꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯤꯒꯤ ꯐꯦꯃꯤꯂꯤ ꯈꯠꯅ ꯆꯩꯅꯕꯗꯁꯨ ꯀꯩꯗꯧꯅꯨꯡꯗ ꯌꯥꯎꯕꯤꯔꯣꯏꯗꯕꯅꯤ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗꯁꯨ ꯀꯩꯗꯧꯅꯨꯡꯗ ꯌꯥꯎꯕꯤꯔꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯏꯆꯥꯒꯤ ꯈꯜꯂꯒꯅꯦ ꯏꯋꯥ ꯐꯠꯇꯕ ꯏꯋꯥ ꯑꯣꯛꯇꯕ ꯑꯗꯨꯗꯣ ꯀꯣ ꯈꯥꯡꯉꯒ ꯂꯩꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯥꯡꯉꯒ ꯂꯩꯕꯅꯦꯕꯀꯣ ꯏꯋꯥ ꯐꯠꯇꯕ ꯍꯥꯏꯗꯤ ꯏꯋꯥ ꯐꯠꯇꯕꯅ ꯀꯩꯗꯧꯗꯣꯏꯅꯣ ꯏꯆꯥꯁꯤꯡꯗꯨꯗꯤ ꯐꯅꯕ ꯁꯦꯝꯒꯦ ꯍꯥꯏꯗꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯩꯗꯨꯅꯅꯦꯀꯣ ꯏꯋꯥ ꯐꯠꯇꯕ ꯏꯋꯥ ꯑꯣꯛꯇꯕꯗꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯊꯥꯗꯣꯛꯇꯅ ꯆꯠꯇꯕꯅꯦꯕꯀꯣ ꯊꯥꯗꯣꯛꯑꯒ ꯆꯠꯇꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤ ꯈꯪꯖꯤꯟꯒꯗꯕ ꯍꯥꯏꯕꯨ ꯑꯗꯨꯒ
ꯌꯥꯝ ꯇꯨꯀꯠꯆꯩꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕꯗꯣ ꯀꯩꯁꯨꯝ ꯅꯠꯇꯦꯕ ꯏꯆꯥ ꯈꯟꯃꯤꯟꯅꯁꯦꯕ ꯃꯆꯥ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯂꯩꯔꯕꯗꯤ ꯏꯆꯥꯒꯤ ꯈꯟꯒꯗꯕꯅꯤ ꯏꯆꯥꯒꯤ ꯈꯟꯃꯤꯟꯅꯁꯦ ꯑꯗꯨꯅꯤ ꯉꯁꯤ ꯁꯣꯅꯤꯌꯥ ꯒꯣꯀꯨꯜ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯔꯕꯁꯨ ꯆꯩꯅꯔꯕꯁꯨ ꯁꯣꯅꯤꯌꯥꯅ ꯃꯆꯥꯒꯤ ꯈꯜꯂꯒ ꯃꯥꯗꯣ ꯏꯪꯊꯕꯅꯦꯕꯀꯣ ꯃꯆꯥ ꯑꯍꯨꯝꯗꯣ ꯃꯥꯏ ꯃꯆꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯍꯨꯝꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯥꯁꯦ ꯏꯪꯊꯗꯕ ꯌꯥꯗꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯏꯆꯥꯒꯤ ꯈꯜꯂꯒ ꯏꯪꯊꯗꯧꯔꯤꯕꯅꯤ ꯀꯣ ꯁꯥꯎꯒꯠꯂꯒꯅꯦ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ